Internet Thingbada Ching Amadi Tam Khaidokpa Haibasi Aranba Thouwong-Ni athuba matamda Internet Service Thingbagi thabak handokpiyu haina CPI Manipur State Unit ki Secretary Amadi India Bloc ki Convener Kedrimayum Santana Fongdorakli ngasi BT Road ta laiba Congress Vavan da pangthokkiba paugi mifam amada Santana makha taraduna mahiroi singna santi oina changsin kiba khongjang amada security force singna tear gas cell kaya kapsinduna mahiroi kaya asok apan nangan kiba asimak thamoi shokna nungaite Thouwong adubu India Bloc na akan mamaong da condemn tawi loda na Manipur da hauzik oiriba fibam asigi matung inna internet thingbagi thabak chathakiba asina online da tawgadaba thabak thorom kaya tawba ngamdana leire yambem labagi yumda nongmai kapsinduna aki akhang pihan kibagi thodok makata na tawbi kanu haina fongdoki International paperless transaction ki hairo even lying bada hairo dagi kaino matamda internet sing hakta da never tangai fataba ki sat singi thabuk changmagi ama malai bamasta tang 15 boxing di vai se masi ko ni jang design to khombi ado valley ga hill ga khaido ga masi da internet ban to ri se masi yam da divisi boy ba decision na mani hai lowi ku bomi masi hai ka dem to ado loina masi yam suna lip to bidana oi Ramyang awabasi kasi masih kotong na ba ako tawbi haijeri yamyam na ba may nung kapsin ng kasin ba sigma yang marile ba miya mo ba ako sarkar sida sahi haidana mamasan please kano na nga no da hungay bito ni thamari da ani kano tawin na sigma may apse masih tawbida na ba ako tawli mamde ako political activist may amda tawko siya masih sansan taw kampusin siya masih luja da ba tuto na ay na lausay Internet Thingbasi Haibasi Soibasi Anab Singa Nahasing online na thabak tawba form fill up tawdaba anauba wakhal gi mami tamapada yam hena bonari ba nahasing ga siam le thibane internet kumba Thingbasi tawhaide jike matan de Thingbada Haibasi chawba fly boy basi mi bu connect tawhanba amaga sabnanba aduga masala masatu bijan bagi lambi da chopu mateng pangba knowledge transfer tawba ano wakal mai appi basi masigi challenges sama sarkar da sula